ꯇꯥꯎꯖꯔꯤ ISTV Manipuri Paumining Tabir Bisingbu Taram Oksari Uzdik Marui Bapauda Pen the Bakaya Lairabasu Hingsa Yaudana Ikugi Hag Bharat Sarkar Tanba Yai Haina Chief Minister Okrami Bobina Khongzom Degi Thoram the High Cree IMPHAL East Commando ki Kangbu Amana Kapthorpa Nomaina Panbadagi Mahiroi Ama Hospital Laikanakre Amadi Mathang Chahidagi Mayang IMPHAL Dagi Karang Fauba Kangfal Gi Lambida Fauna Yawagi Thazabal Lairi Uzik Pau Sandokna Pizari Aikoigi Laikhidraba Ipaibu Singna Imalaiba Kidamak Honaramba Kayado Ngasigi Mirol Namatampo Madaning Singba Pai Pen the Bakaya Lairabasu Hingsa Yaudana Aikoigi Hag Bharat Sarkar Tanba Yai Haina Chief Minister Okram Ibobina Khongzom Degi Thoram the High Cree Manipur Sarkar Sinduna Khongjongi Kheba Singh the Pangthokpa Khongzom Degi Thoram Aduda Deputy Chief Minister Gaikhangam Speaker Deputy Speaker Minister MLA Chief Secretary Amadi DCP Yauna Makok Thongba Official Mr. Grimwood ki imung manungi Singsu Saruk Yaki Ing Lisingamaga Chanipan Marifudra Mathoida Kheba Chingi Lanfamda Sogna Kiba Landa Laikhidraba Athawa Singi Mafamda Ikai Khundaba Utki Laikhidraba Pauna Brazabasigi Mitamda Chief Minister Okrami Bobina Lusingduna Laishu Katki Tungda Khongjom Turelda Torponsu Katki Pauna Brazabasi Memorial Hall the Pangthokiba Thoramda Chief Minister Okram Ibobina Sarkar gi Maikaidagi Haining Bakya Lairabasu Election Code of Conduct Laibana Haidopangamdre Thoramasi Election Commission of India da Aibachi Piraba Matungda Saruk Yabani Mahakna Makha Taraduna Ing Lisingamaga Chanipan Marifudra Mathoida Songna Kiba Lanfamda Lamdam Nasigi Thauna Faraba Ipaipu Singna Low Kiba Thodangadu Ngasigi Mirol Ningsingba Pai Manipurasi Kanagi Shumakha Ponduna Laiba Lebak Nate British na Manipur Lakshin Honavada Lamdam Asigi Ipaipu Singna Mathwai Katkiba Seng Laban Numit Asibu Aikoi Puna Ikai Kumnapam Thui Haiki Without any violence Aikoigi demand singsi Pangdri Bhava Bharat Sarkar ga Aduga World gi any international body da Aikoigi demand Taugatai Karigumadaka Lergati Violence anta yaudana non-violence Mahatma Gandhi gi non-violence to Madugi Lamjing Bakhada Aikoi Tanbatai Aduna Sigumba Yamna Sengaba Numit Haibatare Koi Manipuri di Yamna Sengaba Numit Asida Laiwai Kraba Halaman Piramba Makoi Koida Sinamba Mokoi Matona Mokoi Pandam Mado Aikoi Punamata Madu Panganaba Aikoi Punamata Sinarambani Akoina Madu Panganaba Honaraba Matamda Aikoi Hansing Aduda Akoina Tarpan Katsabagi Aduga Koi Madugi Koi Asienba Tenudu Tarpan Pangba Waigatoribani Aduna Makoi Mafanda Aikoi Punamakna Kok Nonduna Angamba Hailimana Laimana Toshu Deputy Chief Minister Gaikhangam na Ning Tambal Trabadi Chokhat Palakpungam Loi Bharat Amadi Manipur gi Apun Bagi Saktamda Hena Mapangal Kangkat Hanaba Honaminasi Sakhat Pagi Lambida Manipur se Atai State Singa Yengnabada Sothariba se Chokhat Nanaba Aikoi Pun Honaminasi Hairi Kanda Sida Kwaidi ki Taka Oibadi Santi Laina Punna Hingminaba Kanna Sunomba Amadi Haksi Kasi Laina Hingminabane Nasigi Sengabani Asida Bharat Amadi Manipur Punamaki Amatta Oyaba Yekaba Pati Singi Mayuka Land Hingabada Manipuri Singnasu Maki Tofun Tokamatau Ado Toki Haibase I could Punamang Ningsingli Tungda Thoram Asiga Mari Lainana Art and Culture Department ki Kamuna Sanavalila Khongjom Lan Utki
Khongjomdegi Thoramasi BJP Manipur Pradesh na sinduna party sigi nitai patru thekta leiba office ta pangthoktuna athoba singi maphamda leishu katnaki thoramadu da party gi president TS Chawbu yauna BJP gi maru oiba mioi kyana saruk yakhi TS Chawbuna luchingba singi marakta misang sanganai rakpa amasung prajada achan mirai naibane mitopna Manipur khudum chankhibani asigumba singa si thoktana bai khoi puna honamina si haiki Quality na home na permission ye koi pai pusin. Nasi so nasi sakar. Perjalanan kata berita. Jakani isin lagi mai ho kesakan. Isin na mai ho dalam belakang. Amat terjadi isin amat terjadi. Jangan thana dalam amat terjadi. Perjalanan or berjalan lagi. Senti. Dari proses ada belakang yang harus dilakukan. Patriotic Writers Forum Manipur nasu Khongjomdegi Thoram Manipur Press Club ta pangthokre Thoram masida forum gi president Professor Jordan Sandrasanasam amadi Progressive Writers Association gi president Salam Tombasu saruk yakhi miyamna laikhidraba thoba singi maphamda leishu katuna ikai khonaba utki forum gi General Secretary Rakesh Nauremna Khongjomla numinasi lamdabasigi oinadi yamna maru oiba numit amani Manipur ningkha tamba purakna bohonabada mathwai thakiba singbo ningsingduna leiba haibasi tangai fadi Aiba singi thodang chawi itihas ka mari leinaba lyric sing iba matamda sengba madi achumbada yumpham oiraga iba tangai fade Khongjomlan numit asisu chainaba kya leiri masi thoktana bahona si haiki Zoda Sandrasana samna athoba singna ningkha tamna bahona ramlabasu ngasi ningtambagi mahau mangkhre makoina honaram kaya adugi damakta ngasi gi mirolna chauthokli hairaduna athoba singna lawramba thodang bu singthaki Mataya, Mr. Mataya, the Sonafana, the Mureva, the Sea, the Toba, and the Television, Koyashi, Ninjam, Koya, Super Yama, my Kunate, my Kunate, Sato, and Numit asi Manipur People's Party na susinduna party asigi office ta pangthoktuna laikhidraba pauna prajaba semadi chinglen sanana chingba thoba singi maphamda haikat lekat tamduna ikai khonaba utki thoramadu da MPP gi president N Sabha Kiran Hana deputy chief minister Oiramba L Chandramani yauna party gi luchingbi kyana saruk yakhi hairi Janata Dal United Manipur State na susinduna lamdam asigi damakta thawai kat khraba athoba singi maphamda haikat lekat tamduna Khongjomdegi thoram pangthoki State President M Tombi party asigi atai lujingba singna thoramasira saruk yakhi Khongjom lanphamda thawai kat khraba athoba thobi singi maphamda Pangal Manipur Muslim Political Forum na ikai khumnaba utkre ngasigi mirol na nohongna ningsingduna punna hingminnabagi mingda aikhoi pumba amata oina lepmina si haina forum asina khangalakli Imphal East Commando gi kangbu amana kapthorokta nongmaina panbadagi mahiroi ama panbadagi commando kangbu aduna lupa lising kontra deposit tawduna Siza Hospital da laikanari soklaba mahiroi adudi nongzai mayum Rusdi Ahmad Saha chahi taranipan apokpa Muhammad Hamis Ali Saha Kwakta Bazar Ward number 9 dagini mahaki thabakta panba nongmai maru ama fogdoklaga chatkre thodog asigi matangda JSC ma semduna maral leiba myoi sing ain gi oiba charak pinaba dabi tawri JSC gi convener Nasir Khana ISTV News ta Soklaba Rusdi Ahmad asi ngarang nungthil pung anirom taba matamda Imphal East ki commando gari number 12 gi kangbu amana hata da leiba Orient Hotel mamangdagi faduna pukraba matungda lamlong bazarda numidang pung 9 makhairum taba matamda gari manungda commando kangbu adugi nongmaina mathabakta pankhibani Rusdi Ahmad pu commando kangbu aduna faraba matungda huran bani haina maral pisinduna Porampat police ta sinaki Porampat police na lahau haiba yadabadagi makhatana puraglaba matungda lamlong bazarda gari manungda mahakun nongmaina pankhibani thodog asigi matangda additional SP na hauzik SP masa leitabana warushinama purakna ba hayeng April gi tang 12 fauba matam ngai biu hairakle haiki thodog asida January ba myoi sing athuba matamda dandi pibaga loinana asoka si fanana ba mari leinaba singna layengadabani natrabadi akan ba khongjang changsingani haiki Police ki CDO number 22 na ngarang siata dagi faraga nomaina kapiramiba koigi angang si nongjai mayum Rosde Ahmad Shah kawi maksi Imphal dangarang gari gi parts kar lo busakibani adugi part lo busakibasi sidagi makoina hatagi Orient Hotel mamangda frisking tawrami hai adudagi makoina pick up tawraga
ngang pura ka chatkhibani pura ka chatkra matungda makoina ngang si makut punchilaga lamlongda makoi gari manungda nomena kapaga thawak se palaga phaudo ga chatkhibani ado hojik makhata na koi pausi phaunaraga JC form tawraga koi ngasi si team amana additional SP koi hosne zaman sabko nazarure ado mahak na hayam phobagi matam piri hayam phobagi matam piri si hojik koi IMPHAL East SP sab hojik station da leite mahak jiri bam chatkhi hai to mahak na in charge hoibini na mahak ki makhada wa phaminaraga pau phauna si NISP na additional SP da hayrak gi matungin na koi hayam phogi matam nairi ado hojik soi bangang si sadrani class 11 final exam tha ji tang nairi bini mara multipurpose higher secondary school da tamni hari bangang si kari ki damakta kapi banwai besi sarkar gi ain gi lokham thokpa action di marale ba mi de lokham khoi ado kaigumba lauda duna koi gi soi bangang si gi favor da natraga ma gi sokpasi yemba khotpa amadi ma gi future da kari hoige ta gi si sarkar na care lo gi koi da mami ma tadraga de koi ain gi mateng laujaraga yamna democratic oiba khongjana koi changsin gene besi ji se gi stand da leje thank you इम्फाल दगी खारोम दा मयाई लंबी परिंग दा किलोमीटर कुन खरा हेना चटलगा लेरिबा मयांग इम्फाल दगी लोकताक पाट मयाई दा लेरिबा करांग फावबा कंफाल गी लंबी दा चटपा याबगी खुदोंग साबा मथंग सही दगी लेरबा यारी ISTV न्यूज ना फंगबा पावदा मयांग इम्फाल दगी करांग फावबगी अरापा से चौराकना किलोमीटर 32 रोमनी मसी हाना किलोमीटर 3 रोमदी इंजिन पानबा गाड़ी सिंह चटपा याबगी खुदोंग साबा लेरी अदुबु मखाताना किलोमीटर 3 रोम असी प्राइम मिनिस्टर ग्रामीण सड़क योजना PMGSY गी फेस तरा मसुंग तरा मथोगी मखादा सेमगदबनी हाइरी करांग हाइरी बैठद असिदा लेरिबा मिसिंग असी चौरागना लिसिंगनी चौंगारोमने भारत ना निंखा तंबा चही हुंफु हेन खरबसु मफम असिगी प्रजा सिंगी चथोक चसिंगी अमतंग गायरबा पांबैदी इसिंगी लंबीदा चटपने अदुमकु योजना असिगी मखादा मणिपुर स्टेट रूरल रोड्स डेवलपमेंट एजेंसी ना कन्न होनदुना भारत सरकार दा तकनबदगी फेस तरागे सेंक्शन तोरकपदा हाइरेबा लंबी असि सेमननबा सेंफम सिंग काइथोरकपनी हाइरी करांग इथत यौगदबा मीटर चामरी रोम वाना लेरिबा चिंगदोन असि फावबदा कंफाल गी लंबी ना समनाहनबा पांदम थमली मखाताना चिंगदोन असिदगी करांग फावबना बेली ब्रिज सेमदना समनाहनबा होनबा यारी लुपा करोड़ कयामरुम चंगना सेमगदौरिबा लंबी असिना करांगी थत्ता लेरिबा प्रजा सिंह अना लायंगी लमदा ओइरबसु मयांग इम्फाल फावबा थोरक्तुना इराई लाइना इम्फाल यौबगी खुदोंग साबसु फंगलबा यारी मथंग चही इंग लिसिंग अनिगा 15 गी अगस्त नत्रगा सेप्टेम्बर थारगी थबगा से हौगदौरी लेनना चही अनिगी मनुंगदा लंबी असि लुशिंदुना प्रजा सिंहदा कानबा फंगनगदौरी जरक असिदा लंबी के नागेट लेरिबा म्यूज सिंह अमदी लंबी असि सेमलप मतमदा सोकपा मफम सिंह प्रजा मियाम गी निखलगा मपु मपु सिंह न मतेंग पांगहनिंगबगी अपामबसु फाउरे पनबा याबदी PMGSY गी मखादा लंबी सिंह सेमलप मतमदा सोकपा मफम सिंह कंपेंसेशन पीबगी सेंट्रम स्कीम असिगी मखादा हौजिमकी ओइनदी यावबा लेट्रिबनी मालेमगी अहोंग कया मायोकनरिबा सिगी मनुंगदा मणिपुर दसु लेपा लेतना माइकै खुदिमक्ता सैथेंग पिरकली हाइना कंजर्वेशन ऑफ पेडीलैंड एंड नेचुरल रिसोर्सेस प्रोटेक्शन कमिटी ना फोंदोकली मौजा लाइरेंबिना थंबिरंबा उमंग कया कोकथोकपा तंपाकी लमदा पाट वेटलैंड सिंग महांग लपसिना लमदम असिदा खुसेमगी ओइबा इकंग थोलक्तुना मिपाइनिंगाई ओइबा अवा चैथेंगी वफम कया फोंदोकनरकली अइखोइगी लेंगाकलोइ सिंग अमदी पंचायत की म्यूज सिंगना कम्युनिटी हॉल साबदा पुनिंग चंगबिगी महुता मियामगी ओइबा पुखरी तौबदा हेन पुनिंग चंगबगी मथौक तारे मणिपुर गवर्नमेंट की मरी लेनबा डिपार्टमेंट सिंगनसु पाट तुरेल खोंगना चिंगबदा नोंगी इसिंग योक्तुना थंबा यानबा मतम चाना तुरेल तेंथोकपा दामना सिंगबा साबगी मथौक तारे अमरोमदा हौजिक इसिंगी अवाबा मायोकनरिबा लमदम असिगी मियाम मरु ओइना तुरेलगी नागेता तादुना तुरेलगी इसिंग सिजिनरिबा पुनमगना तुरेलगी नुंग लेंगोइ पेकपा तौबिगनु लेकाई लेकाई क्लब सिंगनसु तुरेलदा फिशु फिंजाम तौसिनबा कोलिक फिंजिनबा सांगा थादोकपा तौहनबिदनबा पब्लिसिटी तौदुना मियामबु वखल ताहनबिनबा खंगली मफम खंगना चालखिबा लामैना कोइरंगै अमसुंग खोंगाम पाट की सरुक्ता लेबा चिंगी नुंगपोक थंगबा सरुक्ता चिंगमाई मैना तुमना साखरे मफम अदुदा चंगसिनदुना मै कनबगी थबक तौगदबदु खुदोंग सादबना मरम ओइदुना मफम खरादा मै मखाताना चाखी हाइरी खुंजासिंगना फोंदोरकपदा ngarang nungthilgi matamdagi hoduna कोइरंगैदा लेबा BSF की केम की मनिंग थंगबा माइकैदा मै चाकपा हौरखी खंगहौदना मै अदु तुना पाकसना चाखी मफम अदुदा लेरंबा मियोय क्या मिपाइनाबदगी चेंथोक्तुना लेनरी खुंजासिंग अमसुंग
ꯑꯃꯁꯨꯡ BSF की पर्सनल सिंगना होनबदगी मी लेनबा मफम सिंगदा संदोरकदबदगी खरा मखै कनबा ngamle हाइरी ISTV न्यूज की टीम ना मफम अदुदा संगसिनदुना येंगबदा खोंगाम पाता लेबा ऑर्किड फार्म की मनिंग थंगबा सरुकता लेबा चिंगी सरुकसु मैखु कादुना लेरंबा थिंगनरखि मसिना मरम ओइदुना मयदु संदोरकद्रा हाइना खुंजा सिंगना कीबा पुगना हौरी मणिपुर इकोनॉमी रिवोल्यूशन मोरल एजुकेशन लीडरशिप क्वालिटी पीननब लोइनना करप्शन मपुंगफाना मुथनबगी पांदमदा केंद्र कुंठा निथोइदा हांगदौबा रिवोल्यूशन फॉर इंडिजिनस पीपल विथ सस्टेनेबल इकोनॉमी की ऑफिस ngasi अहानबो ओइना नावरिया पखंग लापा केंद्र मनुंग चनबा मोंगसंगै मखाले कायदा हांगदोख्री थरमदना इंदिरा ओइनाम RISE की ऑफिस इंचार्ज H मनीलैमा अमदी प्रेसिडेंट M बला याउना लमदम अदों की प्रधान अमदी हाना प्रधान तोइरंबा म्योइसिंग सुसरुक याखी थरंगा मरी लैनना इंदिरा ओइनामना IRSE हाइरिबा संस्थान असिना मणिपुरदा इकोनॉमी रिवोल्यूशन पुरकपगा लोइनना थबक फंगद्रिबा नाहासिंगु मसाना मसाबु थबक पिजनबा होनबा अमदी नुपी अंगांगदा चथरिबा क्राइम सिंग मुथतुना करप्शन लैतबा लमदम अमा ओहेनबा होनगदौरिबनी हाइरिबा संस्थान असिगे मेंबर ओइबदा पॉलिटिकल पार्टी लैरिबा म्योइ खुदिमक्सु याय मखाताना महाकना ऑलेस पेंशन फंगफम थोकपा फंगदना लैरिबा से संस्थान असिना RTI की खुथांगदा खंगदोकलगा आइन की ओइबा थबक लखलकनी सरकार की थबक तौदबा तोंगान तोंगानबा सिंफमदा लैरिबा म्योइसिंगी चपचाबा फंगनब होनगनी हाइरी करप्शन असि मुथनबगीदमक्ता अनएम्प्लॉयमेंट यूथ सिंग असिदा मखोइना मखोइगी थबक करमना फंगजेगदगे MA पास तौरगा बे पास तौरगा PhD लोरकांदा सरकार की थबक फंगरगा मखोइसी अइकोइ करम लंबी दसकेदगी हाइरोगी मखोइ लंबी सिंग असि ताननबगी अदुबा थोराम सिंग असिदा अनएम्प्लॉयमेंट यूथ मोरल एजुकेशन इकोनॉमी रिवोल्यूशन हाइबा हुमसिदा अइकोइ बेस तौगनी मयांग इम्फाल पुलिस स्टेशन की मनुंग सनबा इरोंग जैसाबा मया लैकाइदा लैबा मोहम्मद हबीबुर की युंगी प्रोजेक्ट सिंह थुगाइरंबा म्योइ सिंह पुलिस न फादुना मतिक साबा सराक फंगनब होनबगी महुता मरा लैतबा इमुंगी म्योइ सिंह फाबा पुनबगी थबक चथरिबा से लैबक थीबनी हाइना थौदोक असिगी मतंगदा सेमखिबा JSC न फोंदोरकली मसिगी मतंगदा JSC न सिंदुना मोहम्मद हबीबुर की युम ममांगदा वकन मिफम चथखरे JSC के लुचिंगबा मोहम्मद बकुरना पुलिस न थौदोक असिद चेनबा म्योइ सिंह मसक खंगलबा फावदा फादन लैबा सि पेंदे पुलिस न फाजनदुना थमलिबा मरा लैतबा मोहम्मद हबीबुर याउना म्योइ मरी अप्रैल तांग 15 फावगी मनुंगदा कंडीशन अमता याउदना थादोक्त्रबदी अकनबा खोंजंग चंगसिलगनी हाइखी अकनबना फोसना फुबीबा चैबीबा नुपी अंगांग अमदी मरान लैजदबा लैकाइगी मिफाव फुगिबसे मसिगी मतिक चाबा एक्शन लखोत्पिउ सिने खोइने हाइनिगिस एक्शन लखोत्रगदी अखोइ खोंजंगजी अखोइना अंगम अंगमबा मागी एक्शन लखोत्पा ngamnanabagdamda अखोइ फुल हौरगा मखोइगी मथक्ता अखोइ केनो तोगनी हनबा लैतने खोइ चंगसंगनी खोंजंग All Manipuri Muslim Martyrs Memorial Committee na खोंजोम लालदा लेखिद्रबा थौबसिंग अमदे लानफम असिदा थवाइ कटख्रबा मणिपुरी मुस्लिम सिंगी इपाइपु सिंगी मफमदा कुरान खानी तौदुना इकाइ खुनब उठख्रे हयेंग पांगथोकदोरिबा MPSC प्रीलिम एग्जामिनेशन लिसिंग अनिगा 13 दा सरुक यारिबा खुदुमकपु प्रोएक्टिव एकेडमीना याइफा मंगोल पिरकली इरोंग चसाबदगी हबीबुर रहमान अमदी महाकी इमुंग मनुंगु लाना मराल पिसिंदुना पुलिसना फानबदा MLA फजल रहीम की खुद याउदे हाइबसे अरानबनी हाइना हबीबुर की लोइनबीना फोंदोगली हतादा पांगथोकेबा पाउगी मिफम अमदा महांगना मखा तारादुना थौदोगसी हबीबुर की युमदा थोकेबनी मतम अदुदा MLA मसा लाक्तुना युमथंगनबदा लेबा मनेगी युमदा फमदुना लेरगा तोहनखिबनी वकफ बोर्ड की अरोन बथबक हाबलंबदगी लौथोकपनी हाइबसेसु अरानबनी महांगना चेयरमैन ओइद्रिङैदा बोर्ड मेंबर सिंगना अयाबा पिरकपदगी हाफखिबनी मसी कोर्ट केस लैरिबनी मराल लैतबमी पुलिसना फालगा मराल पिसिनबा यानिंगदि हाइखि सुमाइना नंगासिदी नंगी नानाव नुपा से ताक दि हतोदमेना अदुगा मागी सिक्योरिटी फोर्स ना आई नवदा नोमै इहन बोइना धमकी ओइना हतोगे ngasiदी ना नोमै कपकी यु मथक्ता हयेंग MPSC ने लौबा प्रीलिम्स की परीक्षा पांगथोकदोरिबा सिदा BEd की परीक्षा नुमिसु थोकले हाइरिबा परीक्षा अनि असिदा सरुक यागदबा मियोय क्या यावबना खुदोंग चादबा क्या मायुकनरी फिबम असिदा मरी लेनबा अथॉरिटीना कैंडिडेट सिंगना परीक्षा अनिमक्ता सरुक याबा याननबा सिंबियु हाइना मियोय क्याना मरी लेनबा सिंगी पुनिंग चिंगसिलकली था
थासिगी तांग तरादा जिरीबांगी बोरोई खांदा लेबा नाउचा कोबा मियोय अमा खुल असिगा थंगना लेबा राकेटलोंग खुलगी कैदापाव कोबा मियोय अमना फुरखिबा थौदोक मतुंगदगी ओट नैरे हाइदुना खुंजा सिंह लांजेनरिखिबा अमसुंग एप्रिल 13 दा जिरीबांगी लमखाई कैथेल मनाक्ता भरागी युमदा लेबा कचुंगाई पानमै कोबा मियोय अमा यावना महिरोय अनि सखंगदबा सिंगना तमथिना फुरमबगा लोइनना युममै थादोक लंबा थौदोक अदुबु यूसीएमगी प्रेसिडेंट वाई नबचंद्रना कन्ना यानिंगदबा फोंदोकपगा लोइनना मराल लेबा मियोय फादुना चराक पियु हाइरी ngarang jiribamgi PWD guest house ta pangthokpa pawgi mifam amada nabachandra makha taraduna thodog asina maram oiduna chamna hingzariba miyamgi punsida nungaitaba ama thogalle boroi khan amadi sambu ghatagi yum thadoktuna jiribamda changjafam lawduna leiriba miyoi sing asidasu chap manaba midyeng yengduna hanagom ne tana hingminna community leaders singna punna honaminaba mathoktai jiribamgi orakliba fibangi matangda ADARSH jiribamgi conference hall da Community leaders sing yawa punma mifam amasu pangthoktuna kumna khanaki Zariang Student Union Manipurna numit niningi matam piduna maraleba sing sarak pidrabadi akanba khongjung changsingani hairiba wafam asi union asana jiribam da pangthokpa apunba mifam asida saruk yaminaduna punna तानामिनदुना मतम खरंग ngairabadi hena afaba khongthang oigadabani sarkar na swathuba matamda maralebasing faba punbang ngamdabase laibak thibani mifam asida UPF ki president BM Yaima Saha NIPCO ki general secretary Y Risikanta amadi organization ki luchingba kya saruk yakhi Manipur Sumang Lilagi Fampak Talibak na Sakhanglaba Miyamna Bir Singh Saba Haina Khangnaba Lai Mayum Ibotomi Sarmana Lekidabada Manipur State Sumang Lila Council na Aroi Bai Kai Khumnaba Utkri Irong Maizrong Maning Lekai da Lekidabagi Yumda Pangthokpa Thoram Amada Council gi advisor Moirang Tim Nara President Gunasandra Sharma Sumang Lila Academic Subcommittee gi chairman Naba Warepa Susaruk Yaduna Sagnai Raba artist Asigi Maphamda Laishu Katuna Ikai Khumnaba Utki Lining Thau Film Production ki Nipan Suba Digital Film Mr. India ki Yaifa Thongni Thoram ngasi Manipur Press Club ta pangthokri film asigi director na Khetri Santani film asida tongan ba miyoi kyana saruk yagadori Kanglei Indigenous Martial Arts and Cultural Society na sinduna numit humni sathagadaba ahumlak suba Kimax Thang Ta Festival Lamyan Basanglen da haukri hongdopagi thoramda MUG Assistant Director Dr. CH Pradeep Z Gaurakishore Sharma All Manipur Recognized Private School Welfare Association ki General Secretary Joy Khuman Government Dance College ki Principal Ranjit Adhikari susaruk yakhi Festival asida state asigi private school tara humdona saruk yari lamdam asigi yalhawngai gi Martial Arts Oiriba Thang Ta Yokhanabagi Pandamda Festival asi pangthokpani haina Kimax ki Vice President Ningthojam Pakpana Phongdokli Khongjom de ji observe tawbagi yamna madugi oiba lesson amaka para amaka koina just salaga mafamda tawbu natana ngasigi school gi uji private school singda karida government gi board na hapaktana tawriba posi daisa akogi thangta asi hapsalaga agang jida knowledge hena piba adu manhu khunai daida athobu singsigi akoi su masa masu singni hybrid adu tang agang sida remind tawnabi oiba ajoba gi pandamagu makhada tawje Manipuri Cultural Society Assam Hozaina Susinduna Chamaga Kunhomdoi Suba Khongjom De Ningsing Numit Gita Mandir Nutan Bazar Hozai da Pangthoki Thoramasada Society ki Chairman Thogdam Baba Tombi All Assam Manipuri Student Union ki President Thangjam Bisal Apun Bandu Pilup Hozai ki President Mira Devi Nalu Singduna Leba ki Tama Khongjom Lalda Thawai Kat Khraba Thoga Singi Maphamda Haikat Lekat Tamduna Ikai Khumnaba Utki Ing lising amagat chani pat marifudra matogi Anglo Manipur lalda wangkhai mairabana magi khongloi lanmi kharaga mama leba kidamak thawaina pontha oikhibabu ningsing duna State Archaeology Department amasung People Museum Kakching na punna sinduna wangkhai mairaba laikhidabagi chamaga kunhumdoi suba kumon thoram Kakching da pangthoke mahakna aroiba yahip tankiba Kakching gi masin manaw singda leiba athoba singi ningsing kubamda haikat laikat tamki tungda Kakching phausupat laikai da leiba Library and Information Cell gi holda thoram amasu pangthoke Tharamasiga RK Ranendrajit Dr. Lokender Arambam Su Saruk Yakhi Tharumgi Saruk Ama Oina Liberty Theatre Kakching Sanaba Phambak Lila Wangkhai Mairabasu Utki Manipur gi tongan mafamda ngasi mai chakpagi thodok tara thokri masina khwaidagi yamna mai chakpa numit oire haina Manipur Fire Service Department ki phangba pawa mana khangalagli ngasi ayupung 8 makhairom chatpada khongam pata laiba orchid farm da mai chakpagi thodok thoki masi la mai chakpadi horakpani hairi
Pung mapan minute yang kay mga chatpada kuray haikru mukhongdan layba yum ama electric short circuit na maram oiduna hawrak pani hairi. Madubu karisyo amang ata dito kidre hairi. Pung taraga minute kuncharom tabada kakching eco garden gi fata haudi layba mafam amadasu may chaki. Masisu lamay chakpadagi hawrak pani hairi. Hairok may kaydasu pung taramathoy makhairum chatpada forest fire gi thawdok thoki. Ningom thongzauda ayuk pung taramathoy makhairum chatpada wapal may chakpadagi transformer mapayok silatuna may chakpagi thawdok thoki. Adubu thoina amang atadi thoki jay hairi. Nungthil pung amarum tabada Chandel district ki mathang khulda lamay kan chakpagi thawdok thoki. Kakching Thobal amadi Imphal gi fire service team changduna numidang pung nipan rom taba fawba may kanbagi thabak chathaki. Pung amaga makhairom taba matamda langthabal khawpum dasu lamay chapagi thawdok leikhi. Mafaudamdagi kilometer humpurom chalaga leiba napet pali nongdam amadi tangkhul hundung dasu lamay kana chapagi thawdok leikhi. Lambi fatabana maram oiduna fire service ki tender changba yadabadagi karisu kanaba leikhide. Amaromda wangjing tenthada lamay chapagi thawdok nungthil pung mari khara henbada thoki. Thobal fire service ki team changduna may kanmigi thabak chathaki. Nungthil pung mari makhairum tabada Thobal district ki manung sanba tera wangkhem dasu lamay chapagi thawdok leikhi. Mafam aduda Yairipok fire service ki tender changduna may kanmigi thabak chathaki hairi. Manipurda hauzik isingi awaba mayok nariba sigi taita Manipur sarkar na lawgadabani loinana nongi ising yok nabagi wakhal mipum khudimakta lehenduna isingi awatpa lehendana ba sarkar na honagadabani haina Sibasena Manipur state ki channel amana hairi. All India Radio Imphal ki saknai raba sairengba amadi Lila Iba Bimol Chan Mangsata bam ngarang ayuk thamoy gi leina amana Kongpal Chanam lekaida leiba masagi yumda leikhidre. Bimol Chan masagi chahi humputarat sukhre. Bimol Chan iramba miyamna pamnakiba radio drama singi manungda angawbagi macha sing yum sidi kanana leihogani lalibadi lalni panba yai. Bishwa Hindu Parisad Manipur ki Vice President Oiramba Ayekpam Lalmani Singh na lekhidabada Kabui Dharma Sabha Manipur nawa phongdokhri. Parisad ki thabak thoram kayada achawa thodang lauduna kanglup ki khenaba thamdana dharma gi asengba chumba masak adu miyamda mami tahanna kanna honaramba misak amani hairi. Garang numidang pung taruk makhairom taba matamda Kiyam Sifai Babu Bazarda nupi amana yu purakpada Kiyam Sifai Maya Paibi amasung Kiyam Sifai Social Welfare Club na fare. Farabamyo yadu yu liter kungaloy na Thobal Police sinakre. Liter nifurom na may thaduna mangankre. Ngasi ayuk pung tarukom taba matamda nawem thong laishram lerak ki nalada miyoy ama siduna leiramle leikhidaba miyoy yadu Chandra Bahadur Kawi chahi nifurom sure asi bahakchang lampel police na lokhatuna rims ki mukta thamkri. Milal na lola mali mayek chawkhanamagi pandamda changsilakli bawa khalon gi pandamda ngasi kamomda masaloy sangama hangdokre. Convener oina Iromudu Sandra ko convener oina Songtham Inawba khankre. Amarumda lup asina sinduna pangthokadaba aiba sangyeng yawgadaba mahiroi singna April 15 gi tungda mingjanje laklabadi changyeng ase sogyabagi ayaba pibak ngamloi hairi. Ojik sanabagi pawla birasi. Ngasigi sanabagi pauda football. Manipur Veteran Football Association Sinduna Imphal gi Mapal Kangjai bungda team kunithoi na sarug yaduna chathariba tarataruk suba challenge ka Veteran Football Tournament ke Group A gi ahanba match oina ahanba ground da sanakibada UVSA Lilong Sajing amani basai thangwaiban goal amamam sanaduna draw satkre. UVSA Lilong Sajing gi goal adu en sagorna ni suba half ki nifu manga suba minute chankhi. Basai thangwaiban gi goal aduna Kesh Ratana ni suba half ki nifu nithoi suba minute fangkiba penalty kick ta chankhibani. Tournament ase ni suba ground ni sanakibada FBWA Mapal Kangjai bungna NCDA Khongampatpur goal mari amada maithiba pikre. FBWA Mapal Kangjai bungi goal singal jo and itosana ahan bahaf ki tara tret amadi kuntaruk suba minute goal ani chankhi. Atopa goal ani aduna Rajen Khangan bana ahan bahaf ki tara tret suba amadi ani suba half ki nifuga mapan suba minute chankhi. Hayeng ahan ba ground da AYMFA Yaripok amadi TEA Yaripok sanagani ani suba ground da IEVFA Salanthong amadi KMC Champhai ga sanagani.
Veteran team Nambol na Sinduna Khaziri Mamang Volleyball Ground Nambolda team Marina Sergiaduna ngasidagi haukiba ahanba state level veteran volleyball tournament ki ngasi sanaki bada SBT oinamna VTN Nambol bu set ahum anida maithiba pikri hayeng nungthil pungani tabada KPL Imphal amadi TV Thobalga sanagani Northern Iril Valley Sports Organization Head Office Kaibina sponsor Tauraga Uyumpok Development Committee amadi Friends Union Club Uyumpok na Sinduna Friends Union Club Uyumpok Playground da team tara nitoy na sarugyaduna sa Chariba Marisuba ni Sokap kinga si sanaki ba ahanba ground da SGC Tiger Game na HYC Tinzolbu goal ahum amada maithiba pikre SGC Tiger Game ki goal singandu Yaifaba Hemam amadi Siras na Chanke HYC ge matangai raba goal adu haupunu Chanke Ali suba ground ki sanaki bada SSC team B sekta amadi SKYC Sawumbung Khunjau goal amaman sanaduna draw satkre sekta ge goal adu hegona sanki SKYC ge goal adu sempung na chanki hayang ahan background da SSYC Sawumbung Sairem amadi PRYA Khundra Ponga sanagani ani suba ground da Saipo Haikak Mapal amadi FUC Uyumpok sanagani Manipur Softball Association Sinduna ngasidagi team tara hundoin saruk yaduna Kumal Lampak Sports Complex da Kuntaru Suba Sub Junior Boys and Girls amadi Kuntaret Suba Junior Boys and Girls da State Level Softball Championship haukre ngasi Sub Junior Section gi nupa macha gi sanaki bada YOC Naharo UKC Saiton MC Lilong Sajing Mai Pakre nupi macha gi sanaki bada UKC Saitona SRWC Kesampat pu maithiba pikhi Championship asi junior section ki nupa macha sanaki bada NYDO Naral Konjin LRYC ka sampatu maithiba pikre nupi macha sanaki bada SRWC ka sampana UKC Saiton bu maithiba pikhi makhataba me singtha sig tang kuntareta sanaragani Zaliyarong Expedition and Research Adventure na Society for Promotion of Community Tax ki makhada expedition ama me amada all kasar road laiba Lematon Rasol da chatkadori ba mafam ase Zaliyarong nagagi taruk suba Godhead Taizangi khubamni Manipur Swimming Association Sinduna Megitang amadagi ahum fawba Kumalapaki Swimming Pool da Kuntra Suba State H Grove Aquatic Championship pangtholagani haina Association Assistant Secretary M Location na thadrok bachelo mana khangalagli District Volleyball Association Thawalgi meeting makhada PBM Brickfield Wangjing Sabal Chekon Lekai na Sinduna team tare na sargyaduna PBM Volleyball Ground Wangjing da chathariba First Thawal District Veteran Football Volleyball Tournament ki ngasi sanaki ba match da UWPWC Uchiwana FUC Wangjing bu set ahum amada maithiba pikre Tournament asi ahan ba semi final da Group A gi winner PBM Wangjing amadi Group B gi runner UWPWC Uchiwaga sanagani ani suba semi final da Group B gi winner SWECA Tiang Konzil amadi Group A gi runner TLYC Hairuka sanagani Eka train kongpal sinduna film artist team ama oiriba afimfa amadi Eka train kongpal gi oiba football match ama Eka train ground da pangthokre thoramasida Wai Tomba amadi I Torzina thoramapusing oike match asida Afimpana Eka train bu goal manga da maithiba pikre ngasi nung magyoy bayang sagi pawda ICAR lamfel patagi phangba pawgi matungina ngasigi khwaidigi saba degree Celsius kontrani thoi dasmik mari khwaidigi ingba degree Celsius tara humdoi dasmik mapan nungsete yawbai sing manilgi chang ayukta sada humpu manga nungthildana chada kontra mathoi nongjugi chang nil loishilak padamaru bapaw amukha na pizari Pen daba kaya lairabasu hingsa yaudana aikhoigi hak Bharat Sarkar tanba yai haina Chief Minister Okram Ibobina khongzom degi thoramda haikre Imphal East Commando gi kangbu amana kapthorakpa nongmaina panbadagi mahiroi ama hospital da laikanakre amadi mathang chahidagi mayang Imphal dagi karang fawba kangfal gi lambi da fawnaba yabagi thajaba leire ISTV na pizaba Manipuri pawmata hasla leijare mideng tabira basingbu amukana kharamjari